KUMSI CHAHIGI Oina UREA Marang Kaina lei LOUMISHINGNA MIPAIBA TOUGANU LOUPUSINGNA LOUPHAM gi PATTA sing LOUMIDA SINNABA CHINGNARABADI MAPU MASA Oina Har LOUBA LAKPIYU HURAL NALADA HAR YOLLE HAIRIBA si matik chaba praman ga loinana Department of FAOBIRAK-U Haina Agriculture Department ki Director Laltan Pui Banchongna Phongdorakli Wafam masing asi all Secretariat Tom TV ga unava amada phongdokhibani akhanaba unava aduga mari leinana LOUMISHINGNA har phanglaroidra haina MIPAIBA tawriba si tokpiyu Lousal oina low uriba LOUMISHINGDA low mapuna LOUPHAM gi PATTA SINNABA CHINGNARABADI LOUPU masana har LOUBA LAKPIYU natraga LOUPHAM gi PATTA aduda tasengna PATTA Xerox asi har LOUBA khaktagi sizinanabani haina tharaga LOUMISHINGDA pibiyu Amaromda PATTA leitaba LOUMISHINGISU soidana har pigani Department ki maikaidagi mari leinaba mihut thaduna PATTA leitaba LOUPHAM sing yengsilaba matungda har pinaba honagani Amaromda HURAL har YOLLE haibagi paw lakliba si karigumba matik chaba praman leirabadi Department ta haibirau chenariba sing adugi mathakta akanba action lokhatnaba honage haikibaga loinana hausi fawbada urea rek ahum yaurakle rek ahum amasu lambida leire haiki Farmer gisina ekoi na sigi su silakani karisu pakhat piganu asigi ekoi hujik horani diona moigi extension officer concern duna field visit tawraga asigi nan PATTA gi si area da area asimuk leye aduga magi north side da asigi PATTA south north south east west ki du boundary du piraga so that doubling and fudging of record laitanaba adumaina ekoi record khomgat laga moi su loina pigani aduga area gi matung ina loina makna asi harder kar oiba mi na phanghan basi asi this is main objective of our department and we are very confident that we'll be able to fulfill in our objective and so I will urge all the farmers please don't panic Toningai maram leite asumaina isana darkar oiba exact quantity du lobiyo adu orde khoisi loina thungnagani aina mayamda appeal toning basi with the evidence with the specific proof that asdegi hena wangna yolle habadu leiredi adu puraga lakpiro akhoi as per rule darkar oiba action soidana logani Chahi khudingi laurok panthana lakpada har phangdabagi wathok thengnaduna lakli handak chahigi oina har marang kaina leiri waningai oide haina lou singu loisangi maikadigi phongdorakli adumok pulomi singi thamoidadi har phanglaroidra haibagi chingnabadi kokpa leitri hiramasada paudam ama Laurok panthana lakpagi iroinana lamdam asida har phangdabagi wathok kum khudingi tatna thoktuna lagli handak chai asigi oinasu maikai kaya dagi LOUMISHINGNA har phangdabagi pend wafam kaya aduma phondongnar paleptri agriculture department haibadi low singu loisangi maikai dagi LOUMISHINGNA har phangdabagi matangda MIPAIBA poknaribasi poktanaba LOUMISHINGI pukning agriculture gi director na chingsilagli This year urea gisi shortage leiroi habasi aina mangjau na assurance pinning because we are trying very hard hujiksu on the way leire aduga ekoina so far ngasi phauda ekoina chingbasi rek ahum chingkhare which is already in our custody aduga on the way another 3 racks will come within the next few days aduga ekoina yenba momong sida ekoina district sing farmers sing se district atopudi wana infal da laarga laudana baharaga masa gi district headquarter da district agriculture officer gi through the yeliye lopuna asagi lauriba misida PATTA piyodi yada adumagi issue malakpa adugi issue je aina mot aigi side gi hajaraba da LOUPUSING na su miduna logi ga dobudi leite hajariba do magi lauriba ni na mangonda tenan sigi kano se ama pibi ba haitare PATTA number dark number cici hariba nupajina uri haibado madugi oiragadi ngasagi low uriba LOUMISHINA su magi some right khara kaino ma leidana ko adugi leiriba potu tawragadi adugi strength akoina harji pibagi dum provision ji lei hajariba Imphal East District Agriculture Office ta LOUMISHINGNA har longnabgi damak ahing yarik natuna lainar patagi ngasidi LOUMISHINGI thamoida pendba kya phonaragle ahing chupa yarik natuna har phangnaba honarabasu har phangdabadagi pendaba helaktuna thoganingdaba thodok sing tholakadaba chingnaba leire tanpham asida laingak amadi mari leinaba department ki maikai dagi akhanaba mi ama changbiduna wathok asigi warosin losinaba honabiu harakli akoina sida har khara longnabagi awawase akoina ahing dagla ayeba khojiko masi
ꯋꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯔꯕꯨ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯄꯗꯤ ꯑꯗꯨꯝ ꯂꯦꯞꯄꯦꯀꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯒ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈꯔ ꯉꯟꯅ ꯄꯨꯡꯁꯦ ꯈꯔ ꯉꯟꯅ ꯍꯥꯔꯁꯦ ꯊꯥꯕꯤꯔꯒꯗꯤ ꯄꯤꯕꯤꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯦꯕꯀꯣ ꯁꯤ ꯋꯥꯗꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯉꯟꯅ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯄꯨꯡ 10ꯗꯒꯤ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯍꯌꯦꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯝꯃꯒ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯣ ꯐꯪꯅꯅ ꯍꯣꯠꯅꯕꯁꯦ ꯃꯊꯪꯗꯗꯤ ꯀꯩꯅꯣꯅ ꯌꯥꯝꯅ ꯋꯥꯗꯅꯀꯣ ꯅꯨꯡꯉꯥꯏꯅ ꯐꯪꯅꯅꯕ ꯇꯧꯍꯟꯅꯤꯡꯉꯤ ngasi har pi hobuga hayang har pi hobuga lawgi chawbugi changjam khenaba maramna hojiki matamjida yam thona thubi matamda har jingja pihaningi department masi pidragadi akhoi department leibagi akhoi kanadre manipur state ki agriculture director ma leibagi lau singo farmer jingi mateng pangni leiba sa khabarda local newspaper da natraga ate atopa kanu pause singda har marang kaina leidi haraga longmu sina phangadragadi madu कदाइदा हार मरंग काने लेरिबो नाइबो हंगदु प्रजासिना हंगलंगली या वाना जु ngaijari mathakсida amuksу muk tokanje noigidi mi matam mi hele aduna noigidi piba yaroi haiba adugumba halanba su kayama adagi ngasagi somdagi akoina di phangane na harauna leijabaduju aduguma wana lepcharaga hing hagolaga lakpaji bokta sidai jidaju amuksu yaden halba ju koto ma yauribni ꯂꯧꯃꯤꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯍꯥꯔ ꯂꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯤꯕ ꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕꯒꯤꯗꯃꯛ ꯐꯥꯔꯃꯔꯁ ꯀ꯭ꯂꯕꯁꯤꯡꯗ ꯍꯥꯔ ꯄꯤꯕ ꯍꯧꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯔ ꯂꯥꯜꯇꯤꯡꯃꯪ ꯗꯥꯎꯉꯦꯜꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯥꯊꯔꯛꯂꯤ ꯑꯩꯈꯣꯏ ꯄꯠꯇꯥ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯄꯠꯇꯥꯒ ꯑꯙꯥꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯦꯟ ꯍꯣꯜꯗꯤꯡ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯂꯦꯟ ꯍꯣꯜꯗꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯔꯁꯤ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯁꯪꯒꯝ ꯂꯧꯔꯥꯛꯁꯤꯗ ꯑꯣꯏꯔꯛꯑꯗꯤ ꯑꯩꯈꯣꯏꯅ ꯕꯦꯒ ꯑꯃ ꯄꯤ ꯑꯗꯨꯗꯒꯤ ꯁꯪꯒꯝ 3 ꯄꯔꯤ ꯑꯣꯏꯔꯒ ꯕꯦꯒ 2 ꯑꯗꯨꯗꯒꯤ ꯄꯔꯤꯒ ꯁꯪꯒꯝ 3 ꯈꯣꯏꯁꯤꯅ ꯑꯃꯨꯛꯀ ꯃꯣꯏ ꯅꯦꯛꯁꯇ ꯑꯃꯨꯛꯀ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯏ ꯑꯃ ꯂꯧꯕ ꯌꯥꯏ ꯕꯦꯒ ꯑꯃ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯔꯁꯤ ꯂꯣꯏꯅ ꯍꯥꯔꯁꯤ ꯁ꯭ꯇꯣꯛꯁꯤ ꯐꯖꯅ ꯂꯩꯔꯁꯨ ꯂꯝꯕꯤ ꯇꯠꯄꯅꯤꯅ ꯑꯁꯤꯅ ꯐꯥꯔꯃꯔꯁꯤꯡꯁꯤ first dose, second dose, fazana mayamna chaiba ngamningai gi dama akoina asigi facilities tawjabani COVID-19 gi license na landarakli ngai chega sida district amagi mafam amakata da confine tawraga har yen basina license asibu longna bhi hankalakadra district ki mafam saba mafam singda karigumba har sing asi yen bi bathuklabadi longmi singna mafam asida ahing yarek tuna har fangnabagi damakta wanariba kaya asi kokagani haibagi wafam kaya adumak longmi singi maikaidagi Phongdorakli Ramasigi matang da camera person Mangsataba Mojit Kaluna Paudam Jariba Yafuba Maitai Haribam Times of Manipur Impal